ngasi numidang waramda phongkiba pauchi singda yawba I pausing myamda mohana pathokchari ahan mada kanglipa camera pauchi de gelokchari mal pusilakpa truck ani accident thokre security force na ngak senduna national highway number 2 Imphal Dimapur lambi paringda mapaldagi potchai sing puduna Imphal sanglakpa tata truck ani ngasi ayuk pung ahumlom taba matamda tadubida accident thoktuna long khre hairi kodong thiba nangkraba tata truck ani adugi registration number mathang sitna ASO2 DC 3750 amadi ASO 15C 3751 ni hairi laibok phabadagi accident thokpa aduda miwai amata asu apan yaukibagi pawdi leite accident aduna maram oiraga lambi paring aduda matam sangna gari chathok chasinda chauna khudong sadaba mayokna ki hairi asuna pawsi asina iri makha taba pawda panil kon pawche degi lokachari kangpokpi district ta lam ekar nifu mangarom pak chawba lamda tharamba popi pambi sing yanthatkhre kangpokpi district ta lam ekar nifu mangarom pak chawba lamda tharamba popi pambi sing security force ki personnel singna yanthatuna manghan khibada chief minister nongthombam biren na thagatpa phongdorokli social media da thagalakpa warol amada chief minister biren na hai kangpokpi district police CRPF forest department amasung executive magistrate yauna apun makangbu amana ngarang cycle PS ki manung channa leiba lungjang village ki singsang da tharamba popi pambi sing adu yanthatuna manghan khibani phodok asinga mari leinana FIR ama lokhatle hairi khongthang asi ain kaina drug lalonba kangbu singna piba asoba saitheng amani waron drugs ki khongjang asi mapung phana pandam phangdriba phoba lepalaitana chathagi gani hainasu chief minister N Birenna makhatana phongdokki amromda none district police amasung none amadi Tamenglong gi forest department gi official singi apun makangbu amana ngarang none police station dagi awang da kilometer 19 rom chalaga leiba Nurathel village gi singsangda lam ekar mari henbada tharamba popi pambi sing yanthatuna mang takhan kibani hairi makha taba pawda Myanmar border da makha tana khut thoknabada KNAB gi larmi kunlom asiana yaukhre haina thajanari Myanmar da khulingduna leiriba KNAB ga satminariba lalholup singa Manipur gi apunba lalholup singa khut thonarpa ngasiga thana numit tarukni surakle ngarang nungthil amadi numidangi matamdasu maikai animakta akanba mawongda khut thoknaki loinana ngasi ayuksu maikai anida matat oina khut thoknaki hairi pausi asina phangba pawgi matung inadi ngarang nungthil amadi numidang border pillar number 85 amadi 86 ki mayai thangba saruk oiriba Myanmar gi mintha amadi minthardagi haidoroklaga laiba ngamkhai ga tainaba thana yangopokpi haina khangnaba ngamkhai gi sarukta akanba mawongda khut thoknaki hairi khut thoknaba duda KNAB gi lanmi kullom asiana yaure haina thajanari numidang pung tarlom tarakpa matamda lanphamaduda laikidraba KNAB amadi PDF ki maikai degi gari thaujilaktuna asiana nanglaba lanmi sing putokhiba Manipur gi apunba lalholup singi lanmi singna uba phangki hairi khothonaba duda Manipur gi apunba lalholup singi maikai degi asiana yaukibadi leite hairi pawasina hai ngasi ayukki matamdaso border pillar number 74 amadi 73 ani gi marakta oiriba ti minodagi haidolaga leiba Myanmar gi sarukta khothonaki khothonaba du matat oina chathakibana maikai animakta asiana yaukibadi leite hairi loinana Myanmar border paring the security gi akanba section thorangsu lokatpa haure haina pausi asina phongli